खरा खतना खरा ngang chungsangna nam namdana thajasu sauna sauna supto ayambana thakpa loisheli chungsangsu loiraga thawana leirakpa hidak singdu thajada langboi piwoi tawraga hairi siu jasalu nipasigi matausi thajadi makok ngaure makhuna hidak singdu pairaga chungsang mumunna yengduna leibaduda chungsangsu hairi hidak tu jasalu haibani mataududa thaja tapna ai buthado ai ge ira leite chungsang thaja ki wadu taraga nupi ma bu munna yengduna lei wadi amata nganglakti thaja so waruba khonjel amana makhatai miyai ba ma oiraga minungshi machet amata phabu phawdriba karigin ai bu phachilaga thambasina nangi kari kana bunu minungsi bu nangbu mafam sidagi mobile thokandana Jackson thamlibase masi egi minungsini ngauba nangdi ngaubani mibu phachilaga thamba yabro wado hairaga thaja drip kapagi makhuta thilliba syringe to phatcha toklaga phamungdagi kumthairake taw matawduda chungsangsu pakhana chansilaklaga nupi mabu phana bahone aduga asauba khonjel da hairi aina nang bung phang se dele helibase na thoi do kan birin hebdu kham phal mayo se karmu phum thai budang khangbra ha opham se da nang bu kan bina bu kanale nange kai sum sang se da len ga do ke saruk pudi thawai se lawja kisan opham marang khangdana mangja kisan oi ge thawai se nang bu hingan ge hingaloi ai gi khutani leise laila aso nang bu pukhi badi yer ngauba ai buthado oi bane thajana mapi sin thaba makai asauba magaloinana kadu dagi amuk thokhina ba hotneri badu chingsangsu upayama tawraga nupi mabu phajina ba hotnabada thajaki masa pomba konsilaga thami mikup aduda chingsang nupi mabu yam serious oiba mi yengamana yenglaga chinbaldu tapna kangle ngawegi maphamda nansilapagi mahini phanglise sakangdaba lamlan bane nangdi ai nangbu kanan o haiba khangdi hinglabasu sirabasu aigi punsi thado haibane handang mukti chungsang mai hauna sauba haure siba yam kidaba waro ha siba kidradi aiga thengna dringi nahana na punsi to loikiba yadabra angawaibu nangna charang na halibu karigino aibu hena angawbu halibu kaigino ha hena ngawuk nuba singa wado hairaga konsilamba nupi mabu khangtha thadore aduga kadudagi sahum kanna thoki chingsangna sauna kadudagi thoglakpadu ubada thawan si leiramniba nupa taisu tumin leine chingsangsu khonglei thona thoklaga thawanda onsilaga haire ei thaba garugule gari thawrangto oh hoide thawan ipa pakhatna chungsanggi matung inaraga yumdudagi khonglei thona thokle aduga leiriba nipa sing aduga punna gari ama thaudoraklaga chungsanggi gari matung inaraga thawan se yumdudagi thokre somda thajadi mapi sin tharaga ka manung aduda leiribadu upai leita thongjul maya aduda pham tharaga le tasengna thokliba thaudok mayamsi karino haiba masana khangjade mafam asidagi thokhibada khudong thiba nangani haina chungsangna hanjin hairibadu khanthairakpada imphal mayol se karamba makhalgi miyoising leiba mafamno haina wakhalda khalle lapna leihauraba more lamdam aduda thengnakhiba aki tu jumba thaudok kayadu punsigi khwaidagi akiba tangkakni haina khankhiban adubu imphal mayol nasida mabulan pha oina puraktuna mafam asidagi thokpasu yada thamlibasi khantarubada mafam asidi thajagi wakhalda sahing jaba kayana thallaba mafamni haina khankhre somdana chungsangdi numit adu tamudagi puthorakhiba khutlai army singna phajin khibado lona launabagi thana khiba numitni
ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯒꯤ ꯍꯧꯔꯒ ꯑꯄꯤꯛꯄ ꯃꯤꯆꯝ ꯑꯃ ꯐꯥꯎꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯄ ꯍꯩꯇ꯭ꯔꯕ ꯑꯣꯏꯕꯅ ꯄꯨꯝꯅꯃꯛ ꯁꯦꯜꯒꯤ ꯃꯄꯥꯜ ꯇꯥꯡꯅꯩ꯫ ꯑꯐ ꯐꯠꯇ ꯑꯃꯠꯇ ꯊꯤꯅꯗꯦ꯫ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯈꯖꯤꯛ ꯂꯤꯛ ꯑꯣꯏꯈꯤꯕꯗ ꯂꯩꯕꯥꯛ ꯄꯨꯝꯕ ꯏꯔꯥꯡ ꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯁꯅꯥꯒꯤ ꯐꯝꯕꯥꯜ ꯊꯛꯇ ꯐꯝꯂꯤꯕ ꯃꯤꯅꯤꯁꯇꯔ ꯁꯅꯥꯍꯜꯁꯨ ꯁꯣꯏꯗꯅ ꯐꯝ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯄꯨꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯃꯤꯃꯥꯡ ꯐꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯕꯛꯇꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯂꯦꯛꯁꯟ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯣꯏꯕꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯏꯂꯦꯛꯁꯟꯒꯤꯗꯃꯛ ꯇꯣꯏꯅ ꯃꯤꯇꯤꯡ ꯇꯧꯕ ꯍꯧꯅꯩ꯫ ꯃꯤꯅꯤꯁꯇꯔ ꯃꯥꯏꯆꯧꯁꯨ ꯃꯤꯅꯤꯁꯇꯔ ꯁꯅꯥꯍꯜꯁꯨ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯤꯅꯤꯁꯇꯔ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯄꯥꯟ ꯊꯣꯡꯗ ꯄꯥꯔꯇꯤꯒꯤ ꯃꯔꯨꯝꯗ ꯂꯨꯅ ꯆꯥꯅ ꯇꯧꯅꯕ ꯁꯥꯔꯒꯁꯨ ꯃꯅꯨꯡꯗꯗꯤ ꯅꯤꯡꯊꯧꯒꯤ ꯇꯥꯡꯕꯜ ꯃꯨꯟꯅꯕꯗ ꯌꯦꯛꯅꯕ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅꯔꯕꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯔꯤꯌꯔ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯛꯄ ꯑꯣꯏꯕꯅ ꯃꯔꯨꯞꯀꯨꯝꯅ ꯂꯣꯏꯅꯩ꯫ ꯑꯃꯅ ꯑꯃꯒꯤ ꯑꯐ ꯐꯠꯇꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯐꯪꯒꯗꯕ ꯃꯇꯣꯜ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯦꯛꯅꯕ ꯑꯣꯟꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯑꯔꯣꯜ ꯑꯊꯨꯞ ꯈꯨꯗꯤꯡꯃꯛꯄꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯛꯂꯕꯅꯤ꯫ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯍꯥꯏꯅꯕꯁꯨ ꯌꯥꯗꯕꯒꯤ ꯑꯉꯥꯟꯕ ꯃꯐꯝꯗ ꯈꯨꯠ ꯁꯣꯛꯅꯔꯕꯁꯨ ꯑꯃꯝꯕ ꯂꯝꯕꯤꯗꯗꯤ ꯑꯉꯝ ꯑꯉꯝꯕ ꯂꯃꯟ ꯈꯨꯝꯅꯔꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯤꯅꯤꯁꯇꯔ ꯑꯅꯤꯃꯛꯁꯨ ꯃꯤꯠꯌꯦꯡ ꯑꯃꯅ ꯋꯥꯉꯥꯡ ꯑꯃꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯩ꯫ ꯄꯥꯔꯇꯤꯒꯤ ꯃꯤꯇꯤꯡ ꯑꯗꯨ ꯌꯥꯎꯕ ꯂꯣꯏꯔꯒ ꯃꯥꯏꯆꯧ ꯁꯅꯥꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯅꯥꯛꯆꯦꯛꯇꯒꯤ ꯌꯩꯗꯨꯅ ꯉꯥꯡꯕ ꯍꯧꯏ꯫ "ꯏꯇꯥꯎ ꯁꯅꯥ, ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯌꯣꯜꯁꯤ ꯀꯗꯣꯝꯗ ꯑꯣꯟꯒꯅꯤ ꯍꯥꯏꯅ ꯏꯇꯥꯎꯗꯤ ꯈꯟꯕꯤꯕꯒꯦ?" "ꯏꯇꯥꯎ, ꯅꯍꯥꯅ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯁꯤꯗ ꯅꯍꯥꯁꯤꯡꯒꯤ ꯋꯥ ꯇꯥꯕꯅ ꯐꯔꯦꯅ ꯈꯜꯂꯤꯗ ꯑꯩꯗꯤ." "ꯑꯩꯁꯨ ꯑꯗꯨꯃꯛ ꯈꯜꯂꯤꯕꯅꯤ꯫ ꯅꯍꯥꯁꯤꯡꯅ ꯄꯥꯝꯕ ꯈꯔ ꯇꯧꯕꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯈꯨꯖꯤꯟ ꯈꯨꯅꯥꯟꯊꯣꯛꯇꯒꯤ ꯂꯩꯍꯧꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯁꯤ ꯁꯦꯜꯅꯒ ꯌꯥꯗ꯭ꯔꯦꯅꯦ ꯏꯇꯥꯎ." "ꯅꯛꯁꯤꯜꯂꯛꯂꯒ ꯃꯁꯛ ꯑꯃ ꯍꯦꯛꯇ ꯑꯣꯟꯕꯅꯤꯗ ꯃꯟꯇ꯭ꯔꯤ ꯏꯇꯥꯎ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯁꯦꯜ ꯄꯥꯝꯗꯕ ꯀꯅꯥ ꯂꯩꯒꯦꯅꯦ? ꯆꯧꯉꯥ ꯆꯞꯄꯤ ꯈꯔ ꯍꯦꯛ ꯄꯤꯁꯤꯜꯂꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯦꯛꯇ ꯌꯥꯏ꯫ ꯄꯤꯗ꯭ꯔꯒꯅ ꯂꯩꯕꯥꯛ ꯅꯤꯡꯕ ꯍꯦꯛꯇ ꯑꯣꯟꯈꯤ, ꯋꯥ ꯂꯣꯏꯔꯦ." "ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯁꯦꯜꯅꯒ ꯌꯥꯔꯣꯏꯗꯕ ꯃꯇꯥꯡ ꯑꯃ ꯂꯥꯛꯀꯗꯧꯕꯁꯨ ꯃꯥꯜꯂꯤ꯫ ꯅꯍꯥꯟꯗꯁꯨ ꯃꯣꯔꯦꯗꯒꯤ ꯈꯨꯠꯂꯥꯏ ꯄꯨꯊꯣꯔꯛꯄꯗ ꯁꯤꯐꯥꯏꯁꯤꯡꯅ ꯐꯥꯈꯤꯕꯒꯤ ꯄꯥꯎ ꯅꯍꯥꯁꯤꯡꯅ ꯌꯥꯝ ꯁꯥꯎꯅꯔꯒ ꯂꯩꯔꯤ." ꯄꯥꯎꯗꯣ ꯃꯥꯏꯆꯧꯅ ꯄꯟꯒꯦ ꯌꯥꯎꯅ ꯄꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕ ꯁꯅꯥꯍꯜꯁꯨ ꯈꯪꯂꯗꯨꯅ ꯀꯩꯁꯨꯛ ꯅꯥꯆꯨꯡꯗꯕ ꯃꯑꯣꯡꯗ ꯈꯨꯝꯗꯣꯔꯤ꯫ "ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯒꯤ ꯋꯥꯅꯤꯗ꯫ ꯁꯦꯜꯁꯨ ꯀꯔꯣꯔ 5-10 ꯈꯛꯇꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯂꯨꯔꯤꯕꯗꯤ ꯒꯕꯔꯃꯦꯟꯠꯅ ꯀꯥꯏꯊꯈꯤꯕ ꯔꯨꯔꯦꯜ ꯗꯦꯕꯂꯞꯃꯦꯟꯠꯀꯤ ꯐꯟꯗꯨ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯈ꯭ರೆ ꯍꯥꯏꯗꯅ ꯌꯪ ꯖꯔꯅꯦꯂꯤꯁ ꯈꯔꯅ ꯀꯟꯅ ꯊꯤꯖꯤꯜꯂꯤ ꯍꯥꯏꯅ ꯄꯥꯎ ꯇꯥꯖꯩ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯏꯇꯥꯎꯕꯨ ꯅꯨꯡꯁꯤꯖꯗꯨꯅ ꯍꯥꯏꯖꯕꯅꯤ꯫ ꯁꯦꯜꯗꯨ ꯀꯔꯣꯔ 100 ꯍꯦꯜꯂꯛꯄ ꯁꯟꯐꯝ ꯑꯣꯏꯕꯅꯤꯅ ꯏꯇꯥꯎ ꯈꯔ ꯆꯦꯛꯁꯤꯟꯅꯕ ꯍꯥꯏꯖꯕꯅꯤ ꯑꯩꯗꯤ." ꯃꯥꯏꯆꯧꯁꯨ ꯃꯥꯒꯤ ꯑꯁꯣꯏꯕꯗꯨ ꯁꯅꯥꯍꯜꯅ ꯍꯦꯛ ꯃꯃꯥꯏ ꯃꯃꯥꯡꯗ ꯄꯜꯂꯛꯄꯗꯨꯗ ꯃꯥꯏꯆꯧ ꯈꯨꯝꯐꯝ ꯈꯪꯗ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯈꯥꯡꯉꯤ꯫ ꯁꯅꯥꯍꯜꯁꯨ ꯃꯥꯏꯆꯧꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈꯤꯅꯕ ꯃꯥꯏꯆꯧꯗ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯌꯧꯖꯈ꯭ꯔꯒꯦꯅꯦ ꯏꯇꯥꯎ꯫ ꯑꯩꯁꯦ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤ ꯈꯔꯁꯨ ꯎꯅꯒꯗꯧꯕ ꯂꯩꯕ, ꯑꯗꯨꯅ ꯀꯨꯏꯊꯅ ꯂꯩꯅꯤꯡꯉꯁꯨ ꯂꯩꯕ ꯌꯥꯔꯣꯏꯗꯧꯔꯤ ꯇꯧꯔꯤꯁꯦ." "ꯍꯣꯏ ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯊꯕꯛ ꯌꯥꯝ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯄꯥꯎ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ꯫ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯂꯩꯕꯥꯛ ꯄꯥꯏꯃꯤꯟꯅꯈꯤꯁꯤ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯏꯇꯥꯎ, ꯄꯥꯏꯃꯤꯟꯅꯗ꯭ꯔꯗꯤ ꯀꯩꯅꯣ, ꯄꯥꯏꯃꯤꯟꯅꯈꯤꯁꯤ." ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯤꯅꯤꯁꯇꯔ ꯑꯅꯤꯗꯨ ꯃꯈꯨꯠ ꯁꯣꯛꯅꯩ꯫ ꯑꯗꯨꯕꯨ ꯑꯅꯤꯃꯛ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯕꯒ ꯁꯛꯐꯝꯗꯨ ꯈꯪꯍꯟ ꯍꯟꯖꯤꯜꯂꯒ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛꯅ ꯃꯍꯨꯠ ꯁꯤꯟꯅꯩ꯫ ꯃꯥꯏꯆꯧꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯍꯧꯏ꯫ "ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯖꯄꯣꯠ ꯅꯠꯇꯦꯅꯦ ꯃꯥꯗꯤ꯫ ꯅꯨꯡꯉꯥꯏꯇꯦꯗ."
ꯃꯥꯏꯆꯧꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯄꯤꯌꯦ ꯀꯣꯀꯤꯜꯗꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯂꯦ, ꯁꯔ ꯀꯩꯗꯧꯕ ꯌꯥꯎꯔꯦ? ꯋꯥꯍꯣꯡ ꯃꯁꯥ ꯀꯦꯟꯒꯗꯧꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯀ꯭ꯋꯥꯛ ꯑꯃ ꯎꯕꯗ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯁꯣꯜꯂꯝꯕꯅꯤꯗ. ꯀꯣꯀꯤꯜ, ꯆꯠꯁꯤ ꯀꯥꯟꯅꯗꯦ, ꯊꯕꯛ ꯇꯧꯁꯤ. ꯐꯅꯤ ꯁꯔ. ꯆꯤꯡꯌꯥꯒꯤ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯁꯥꯕ ꯄ꯭ꯔꯥꯏꯚꯦꯠ ꯔꯤꯁꯣꯔꯠ ꯑꯃꯗꯅꯤ ꯆꯤꯡꯁꯥꯡꯅ ꯅꯨꯃꯤꯗꯥꯡꯗ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯊꯪ ꯊꯧꯔꯥꯡ ꯇꯧꯔꯤꯕꯗꯨ. ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯁꯤꯟꯗꯣꯛꯄ ꯂꯣꯏꯔꯛꯄꯗ ꯅꯨꯃꯤꯠꯁꯨ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ. ꯑꯗꯨꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯗꯤ ꯉꯥꯏꯅꯕ ꯇꯥꯔꯤ. ꯆꯤꯡꯁꯥꯡ ꯐꯝꯂꯤꯕꯗꯨ ꯃꯆꯤ ꯂꯦꯡꯗꯦ. ꯄꯨꯡ ꯀꯌꯥ ꯃꯈꯨꯠ ꯈꯨꯇꯣꯟꯁꯤꯡ ꯑꯗꯨ ꯁꯝꯅꯔꯒ ꯋꯥꯈꯜ ꯈꯟꯕ ꯃꯑꯣꯡꯗ ꯑꯌꯦꯡꯕ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ. ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧꯒꯗꯕꯅꯤ. ꯁꯣꯏꯍꯟꯕ ꯌꯥꯗꯕ ꯑꯣꯏꯕꯒꯤ ꯍꯦꯟꯅꯁꯨ ꯋꯥꯈꯜ ꯋꯥꯔꯤꯕꯅꯤ. ꯊꯋꯥꯟꯁꯨ ꯂꯩꯔꯤꯕ ꯑꯇꯩ ꯅꯤꯄꯥꯁꯤꯡ ꯑꯗꯨꯁꯨ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯇꯨꯃꯤꯟꯅ ꯄꯥꯎ ꯄꯤꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ. ꯐꯅ ꯀꯨꯏꯅ ꯑꯁꯨꯝꯅ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯄꯨꯔꯛꯄꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯆꯤꯡꯁꯥꯡ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯦ. ꯑꯗꯨꯒ ꯅꯥꯀꯜꯗ ꯊꯝꯂꯤꯕ ꯃꯥꯒꯤ ꯂꯤꯗꯔ ꯖꯦꯀꯦꯠꯇꯨ ꯂꯤꯠꯁꯤꯜꯂꯤ. ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯨ ꯑꯃꯒ ꯁꯛ ꯃꯥꯏ ꯈꯪꯅꯔꯒ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ. ꯑꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯈꯨꯝꯖꯤꯟꯈ꯭ꯔꯦ. ꯀꯣꯛꯇꯁꯨ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯀꯦꯞ ꯑꯃꯁꯨ ꯎꯞꯁꯤꯜꯂꯤ. ꯑꯗꯨꯒ ꯖꯦꯀꯦꯠꯀꯤ ꯃꯅꯨꯡꯗ ꯅꯣꯡꯃꯩ ꯄꯤꯁꯇꯣꯜꯁꯨ ꯌꯦꯞꯁꯤꯜꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯦ. ꯆꯤꯡꯁꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤꯕ ꯅꯤꯄꯥ ꯑꯗꯨꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯃꯈꯨꯠꯇ ꯏꯟꯗꯤꯌꯟ ꯔꯨꯄꯤ 500 ꯅꯣꯠꯁ ꯕꯟꯗꯜꯁꯤꯡ ꯑꯗꯨ ꯍꯥꯞꯄ ꯑꯆꯧꯕ ꯕꯦꯒ ꯑꯃꯁꯨ ꯄꯥꯏꯔꯛꯏ. ꯑꯍꯤꯡ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯃꯛꯇꯒꯤ ꯎꯅꯔꯤꯕꯁꯤꯡꯗꯨ ꯍꯦꯛ ꯎꯅꯕꯒ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯅꯗ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯈꯨꯗꯛꯇ ꯈꯨꯠꯁꯤꯟꯅꯩ. ꯑꯗꯨꯒ ꯃꯥꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅꯈꯤ. ꯆꯤꯡꯁꯥꯡꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯒꯥꯔꯤꯗ ꯍꯦꯛ ꯍꯥꯞꯆꯤꯟꯕꯒ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯔꯒ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯔꯤꯁꯣꯔꯠ ꯑꯗꯨꯗ ꯑꯃꯨꯛ ꯌꯧꯔꯛꯂꯤ. ꯃꯍꯥꯛꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯤꯅꯤꯁꯇꯔ ꯁꯅꯥꯍꯜꯒꯤ ꯄꯤꯌꯦ ꯔꯣꯃꯦꯟꯗꯨ ꯃꯥꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯆꯤꯡꯁꯥꯡꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯍꯦꯛ ꯌꯧꯔꯛꯄꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯂꯛꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈꯤ. ꯆꯤꯡꯁꯥꯡ ꯍꯧꯖꯤꯛꯇꯗ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ. ꯑꯗꯨꯒ ꯄꯣꯀꯦꯠꯇꯒꯤ ꯆꯨꯔꯨꯞ ꯕꯣꯛꯁ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯆꯩ ꯑꯃ ꯂꯧꯊꯣꯛꯏ. ꯆꯤꯟꯕꯥꯜꯗ ꯆꯞꯂꯒ ꯂꯥꯏꯇꯔꯗꯨ ꯐꯠ ꯈꯦꯠꯂꯤ. ꯑꯗꯨꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯄꯗ ꯁꯥꯡꯂꯕ ꯃꯩꯈꯨ ꯄꯔꯦꯡ ꯑꯃꯁꯨ ꯂꯣꯏꯅꯔꯛꯏ. ꯑꯍꯤꯡꯒꯤ ꯃꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯅꯨꯃꯤꯠ ꯆꯨꯞꯄ ꯆꯦꯜꯂꯨꯕꯒ ꯆꯤꯡꯁꯥꯡ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯁꯥꯗꯨ ꯋꯥꯔꯛꯇꯨꯅ ꯔꯨꯝ ꯑꯃꯗ ꯆꯪꯂꯒ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ. ꯁꯣꯝꯗ ꯃꯄꯥꯟꯗꯅ ꯊꯋꯥꯟꯗꯨ ꯌꯨꯝ ꯍꯟꯅꯅꯕ ꯆꯤꯡꯁꯥꯡ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ. ꯊꯣꯛꯂꯛꯃꯟꯗꯕ ꯑꯗꯨꯗ ꯆꯤꯡꯁꯥꯡꯕꯨ ꯀꯧꯕ ꯆꯪꯂꯛꯏ. ꯇꯌꯥꯏ. ꯐꯅꯌꯥꯝ ꯀꯧꯔꯗꯨ ꯐꯥꯎꯕ ꯈꯨꯝꯂꯛꯇꯕꯗꯨꯗꯗꯤ ꯊꯋꯥꯟꯗꯨ ꯃꯊꯥ ꯁꯥꯅ ꯆꯤꯡꯁꯥꯡꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯏ. ꯆꯤꯡꯁꯥꯡꯗꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯜꯂꯒ ꯏꯁꯤ ꯁꯤꯅ ꯇꯨꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯩꯈ꯭ꯔꯦ. ꯇꯌꯥꯏ. ꯌꯨꯝ ꯍꯟꯈꯤꯔꯣꯏꯗ꯭ꯔꯣ? ꯍꯜꯂꯔꯣꯏ. ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ? ꯅꯪ ꯆꯠꯀꯦꯒ ꯆꯠꯂꯨ. ꯑꯁ, ꯇꯌꯥꯏ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ. ꯊꯋꯥꯟꯅ ꯅꯥꯀꯣꯡ ꯃꯌꯥꯗ ꯁꯨꯝ ꯉꯥꯡꯂꯒ ꯂꯩꯕꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯁꯨꯛ ꯁꯨꯛꯅ ꯌꯦꯡꯂꯛꯏ. ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯔꯗꯤ ꯍꯟꯕ ꯌꯥꯗꯕ꯭ꯔꯣꯅ? ꯑꯉꯥꯡ ꯃꯆꯥꯔꯣ ꯅꯪꯕꯣ? ꯑꯁ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ. ꯌꯨꯝꯗ ꯃꯤ ꯂꯩꯍꯧꯕꯗꯨꯒꯤ ꯍꯥꯏꯕꯅꯤ. ꯆꯤꯡꯁꯥꯡ ꯍꯧꯖꯤꯛꯇꯗ ꯊꯥꯖꯕ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ. ꯑꯌꯨꯛꯇ ꯁꯥꯎꯅꯕꯗꯒꯤ ꯀꯥꯒꯤ ꯊꯣꯡꯗ ꯂꯣꯟꯁꯤꯜꯂꯒ ꯊꯅꯝꯕꯗꯨ ꯀꯝꯗꯧꯅ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗ ꯐꯝꯂꯤꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤ. ꯃꯆꯤꯟꯗꯁꯨ ꯉꯥꯡꯕ ꯂꯦꯞꯇꯦ. ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯣꯗꯣ? ꯊꯕꯛ ꯂꯩꯕꯗꯨꯗ ꯂꯣꯏꯔꯒ ꯍꯟꯗꯣꯏꯔꯥꯅ ꯈꯟꯕꯩꯅꯦ ꯑꯩꯗꯤ. ꯆꯤꯡꯁꯥꯡ ꯇꯧꯐꯝ ꯈꯪꯗ ꯁꯥꯎꯒꯠꯂꯛꯏ. ꯇꯥꯏꯅꯐꯝꯁꯨ ꯊꯣꯛꯇꯕ ꯊꯋꯥꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯂꯝꯃꯤ. ꯉꯁꯤꯒꯤꯗꯤ ꯀꯩꯀꯩ ꯄꯤꯖꯈ꯭ꯔꯦ? ꯀꯩꯁꯨ ꯄꯤꯖꯗꯦ.
ꯊꯋꯥꯟꯒꯤ ꯋꯥꯗꯨꯗ ꯆꯤꯡꯁꯥꯡ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯒꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯃꯥꯏꯗꯨ ꯊꯋꯥꯟꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯆꯩꯕ ꯍꯧꯔꯛꯏ. ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯩ ꯁꯤꯟꯅꯒꯦ? ꯅꯨꯃꯤꯠ ꯆꯨꯞꯄ ꯆꯥꯛ ꯄꯤꯖꯗꯅ ꯃꯤꯗꯨ ꯀꯃꯥꯏꯅ ꯊꯝꯃꯤꯅꯣ? ꯉꯥꯎꯕ꯭ꯔꯣꯅ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯌꯨꯝ ꯍꯟꯗꯕꯁꯤꯗ. ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯅ ꯅꯪ ꯑꯩꯉꯣꯟꯗ ꯀꯣꯛ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯀꯥꯏꯗꯒꯤ ꯆꯥꯛ ꯍꯧꯖꯤꯛ ꯑꯣꯔꯗꯔ ꯇꯧꯔꯨꯗꯣꯏꯁꯦ? ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯅꯪ ꯄꯨꯔꯛꯇꯕ ꯌꯥꯔꯣꯏ. ꯆꯥꯛꯄꯨꯗꯤ ꯑꯩꯅ ꯉꯁꯥꯏꯅ ꯑꯣꯔꯗꯔ ꯇꯧꯔꯒ ꯂꯩꯔꯕꯅꯤ. ꯊꯋꯥꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡ ꯁꯥꯔꯝꯕ ꯃꯊꯥꯗꯨ ꯈꯔꯗꯤ ꯅꯦꯅꯥ ꯇꯥꯏ. ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯨꯄꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯒ ꯊꯅꯝꯂꯤꯕꯗꯨ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯂꯨꯕꯗꯨꯅꯅꯤ ꯅꯤꯡꯁꯤꯡꯂꯛꯄꯗ ꯄꯥꯈꯠꯄꯒꯤ ꯌꯨꯝ ꯌꯧꯅꯅꯕ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯔꯛꯏ. ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯂꯝꯕꯤꯗ ꯆꯤꯡꯁꯥꯡꯅ ꯐꯥꯔꯃꯥꯁꯤ ꯍꯥꯡꯕ꯭ꯔꯥ ꯌꯦꯡꯉꯨ. ꯍꯧꯖꯤꯛꯄꯣ? ꯍꯣꯏ, ꯍꯧꯖꯤꯛꯅꯦ ꯍꯥꯏꯔꯤꯁꯦ. ꯀꯩ ꯂꯩꯒꯦ ꯍꯥꯏꯅꯣꯇꯦ? ꯅꯪ ꯁꯨꯝ ꯍꯪꯉꯒ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯐꯥꯔꯃꯥꯁꯤ ꯍꯪꯕ ꯊꯤꯔꯛꯀꯦ ꯍꯥꯏꯕ꯭ꯔꯣ? ꯍꯪꯒꯦ. ꯆꯤꯡꯁꯥꯡꯒꯤ ꯃꯤꯍꯨꯜ ꯑꯗꯨꯗ ꯊꯋꯥꯟꯁꯨ ꯈꯨꯗꯛꯇ ꯃꯊꯪ ꯀꯣꯜ ꯇꯧꯅꯔꯒ ꯑꯍꯤꯡ ꯑꯗꯨꯗ ꯐꯥꯔꯃꯥꯁꯤ ꯑꯃ ꯍꯥꯡꯅꯕ ꯄꯥꯎ ꯐꯥꯎꯅꯩ. ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯏ. ꯒꯥꯔꯤꯗꯨ ꯍꯦꯛ ꯈꯥꯝꯕꯒ ꯆꯤꯡꯁꯥꯡꯅ ꯊꯋꯥꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯀꯨꯝꯃꯛꯇ꯭ꯔꯁꯨ ꯌꯥꯏ. ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯤꯡꯁꯥꯡ ꯒꯥꯔꯤꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯀꯨꯝꯈꯤ. ꯃꯇꯧꯗꯨꯗ ꯊꯋꯥꯟꯗꯤ ꯏꯉꯛꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧ. ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯥꯏꯗꯣꯔꯛꯄꯗ ꯃꯤꯅꯠ ꯈꯔꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯌꯧꯔꯦ. ꯍꯦꯛ ꯌꯧꯔꯛꯄꯒ ꯆꯤꯡꯁꯥꯡ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊ ꯈꯣꯡꯂꯩ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ. ꯑꯗꯨꯒ ꯃꯊꯛꯇ ꯀꯥꯈꯤ. ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯄꯗ ꯊꯥꯖꯅ ꯐꯃꯨꯡ ꯃꯊꯛꯇ ꯃꯁꯥ ꯄꯨꯝꯕ ꯀꯣꯟꯁꯤꯜꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯇꯞꯊꯔꯒ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ. ꯍꯣꯏ, ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯣ. ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯒ ꯊꯥꯖꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯋꯥꯅ ꯄꯥꯡꯊꯣꯔꯛꯏ. ꯑꯗꯨꯒ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯤꯄꯥ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯆꯤꯡꯁꯥꯡꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯊꯋꯥꯟꯅ ꯑꯣꯔꯗꯔ ꯇꯧꯔꯝꯕ ꯆꯥꯛꯀꯤꯁꯤꯡꯗꯨ ꯊꯥꯖꯗ ꯄꯤꯔꯒ ꯆꯥꯛꯅꯤ, ꯆꯥꯁꯤꯜꯂꯨ. ꯊꯥꯖ ꯂꯧꯗꯦ. ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩ. ꯃꯁꯥꯗꯨꯁꯨ ꯀꯥ ꯍꯦꯟꯅ ꯁꯣꯟꯊꯕꯒꯤ ꯁꯛꯐꯝ ꯇꯥꯔꯦ. ꯅꯨꯃꯤꯠ ꯆꯨꯞꯄꯁꯨ ꯁꯣꯏꯗꯅ ꯀꯞꯇꯨꯅ ꯂꯩꯔꯝꯒꯅꯤ. ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯄꯨꯡꯄꯣꯝ ꯄꯣꯝꯅꯁꯨ ꯎꯏ. ꯃꯇꯧꯗꯨꯗ ꯆꯤꯡꯁꯥꯡ ꯉꯥꯡꯅꯕ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯁꯥꯏꯠ ꯇꯦꯕꯜ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯊꯛꯇ ꯆꯥꯒꯤꯁꯤꯡꯗꯨ ꯊꯝꯂꯒ ꯍꯥꯡꯗꯣꯛꯏ. ꯑꯗꯨꯒ ꯊꯥꯖꯗ ꯁ꯭ꯄꯨꯟ ꯑꯃ ꯄꯤꯔꯒ ꯆꯥꯔꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ. ꯊꯥꯖꯁꯨ ꯃꯁꯥꯗꯨ ꯆꯣꯛꯊꯃꯟꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯊꯣꯛꯇ꯭ꯔꯤ. ꯇꯞꯅ ꯈꯨꯝꯂꯛꯏ. ꯑꯩ ꯆꯥꯔꯣꯏ. ꯆꯤꯡꯁꯥꯡꯁꯨ ꯃꯁꯥꯗꯨ ꯋꯥꯅꯒ ꯍꯜꯂꯛꯄꯒ ꯅꯨꯄꯤ ꯃꯥꯒꯤ ꯅꯤꯡꯉꯥꯏ ꯀꯟꯕ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯁꯥꯡ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯊꯥꯖꯒꯤ ꯃꯃꯥꯏꯗ ꯄꯥꯏꯁꯤꯟ ꯃꯆꯤꯟꯅ ꯅꯝꯗꯅ ꯀꯥꯊꯣꯛꯍꯜꯂꯒ ꯆꯥꯛꯇꯨ ꯁ꯭ꯄꯨꯟꯅ ꯇꯧꯔꯒ ꯅꯝꯗꯅ ꯏꯟꯁꯤꯜꯂꯤ. ꯃꯇꯧꯗꯨꯗ ꯊꯥꯖꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ. ꯑꯗꯨꯕꯨ ꯋꯥ ꯑꯃ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯆꯤꯡꯁꯥꯡꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ. ꯆꯥꯛꯁꯤ ꯅꯁꯥꯅ ꯈꯪꯅ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯑꯩꯅ ꯅꯝꯗꯅ ꯏꯜꯂꯣ ꯍꯥꯏꯔꯤꯕ꯭ꯔꯥ? ꯋꯥꯍꯩꯗꯨꯗ ꯊꯥꯖ ꯆꯤꯡꯁꯥꯡꯕꯨ ꯀꯤꯖꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ. ꯃꯇꯧꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯊꯥꯖꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯧꯔꯒ ꯄꯥꯏꯔꯤꯕ ꯁ꯭ꯄꯨꯟ ꯑꯗꯨ ꯅꯝꯗꯅ ꯄꯥꯏꯍꯜꯂꯤ. ꯆꯥꯎ, ꯌꯥꯝ ꯊꯨꯅ ꯆꯥꯎ. ꯅꯠꯇ꯭ꯔꯗꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯏꯜꯂꯛꯇꯣꯏꯕ. ꯊꯥꯖ ꯃꯁꯥꯗꯨ ꯆꯣꯛꯊꯃꯟꯈꯤꯕꯅ ꯋꯥꯍꯩ ꯑꯅꯤ ꯁꯨꯅ ꯍꯥꯏꯔꯒ ꯅꯤꯄꯥ ꯑꯁꯤꯗ ꯈꯠꯅꯗꯨꯅ ꯂꯩꯅꯤꯡꯉꯛꯇ꯭ꯔꯦ. ꯃꯈꯨꯠꯇ ꯁ꯭ꯄꯨꯟ ꯄꯥꯏꯔꯤꯕꯗꯨ ꯐꯥꯎꯕ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯇꯞꯅ ꯄꯥꯏꯔꯒ ꯆꯥꯛꯇꯨ ꯈꯔ ꯀꯣꯠꯂꯒ ꯆꯥꯅꯕ ꯍꯣꯠꯅꯩ. ꯃꯇꯧ ꯑꯗꯨ ꯆꯤꯡꯁꯥꯡꯁꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯃꯤꯠꯐꯝ ꯑꯃꯠꯇ ꯆꯣꯏꯊꯣꯛꯀꯦꯁꯨ ꯅꯤꯡꯗꯦ. ꯙꯞ ꯈꯔ ꯇꯧ, ꯈꯔ ꯉꯥꯡ, ꯈꯔ ꯇꯧꯔꯒ ꯆꯥꯛꯇꯨ ꯈꯔ ꯆꯥꯁꯤꯜꯂꯤ. ꯂꯣꯏꯔꯒ ꯗꯣꯛꯇꯔꯅ ꯄꯤꯔꯝꯕ ꯍꯤꯗꯥꯛ ꯒꯨꯂꯤꯗꯨ ꯑꯃꯨꯛ ꯅꯝꯗꯅ ꯆꯥꯍꯜꯂꯤ. ꯃꯌꯥꯝꯗꯨ ꯂꯣꯏꯔꯒ ꯆꯤꯡꯁꯥꯡ ꯄꯣꯀꯦꯠꯇꯒꯤ ꯃꯣꯂꯣꯝ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯊꯥꯖꯗ ꯄꯤꯔꯛꯏ. ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ. ꯊꯥꯖꯁꯨ ꯃꯣꯂꯣꯝ ꯑꯗꯨ ꯂꯧꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯅꯤꯄꯥ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ. ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯒꯨꯝ ꯅꯨꯄꯤ ꯃꯥꯁꯨ ꯃꯤꯠꯌꯦꯡ ꯑꯗꯨ ꯆꯣꯏꯊꯣꯛꯇꯦ. ꯃꯣꯂꯣꯝꯅꯤ, ꯈꯣꯡꯌꯥ ꯄꯣꯛꯊꯣꯛꯏꯗꯣ ꯁꯤꯗ ꯁꯤꯜꯂꯨ. ꯌꯥꯔꯅꯤ, ꯑꯩ ꯇꯩꯔꯣꯏ. ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈꯤꯒꯦ ꯍꯥꯏꯕꯗ ꯅꯈꯣꯡꯅ ꯅꯥꯔꯒ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯆꯦꯟꯗꯣꯏꯅꯣ? ꯃꯤꯅ ꯐꯥꯒꯤꯅ ꯇꯥꯟꯅꯔꯛꯄꯗ ꯅꯈꯣꯡ ꯑꯅꯥꯕꯗꯨꯅ ꯀꯌꯥꯝ ꯁꯥꯡꯅ ꯆꯦꯟꯕ ꯉꯝꯗꯧꯔꯤꯒꯦ? ꯉꯝꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏ.
ꯆꯤꯡꯁꯥꯡ ꯁꯣꯔ ꯑꯆꯧꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯊꯥꯖꯒꯤ ꯃꯈꯣꯡ ꯅꯥꯝꯃꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯃꯣꯂꯣꯝꯗꯨ ꯇꯩꯕ ꯍꯧꯈ꯭ꯔꯦ ꯅꯤꯄꯥ ꯑꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯊꯥꯖꯗꯤ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯄ ꯃꯈꯩ ꯃꯈꯣꯡꯗꯨ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯤꯄꯥ ꯃꯥꯒꯤ ꯈꯨꯠꯄꯥꯏ ꯆꯠꯄ ꯃꯇꯧ ꯑꯗꯨꯗ ꯂꯦꯡꯕ ꯑꯣꯠꯄꯁꯨ ꯉꯝꯗꯦ ꯇꯧꯐꯝ ꯈꯪꯗ ꯊꯥꯖ ꯃꯁꯥꯗꯨ ꯑꯁꯥꯎꯕꯗ ꯑꯣꯟꯊꯔꯛꯏ ꯃꯇꯧꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯙꯞ ꯑꯃꯨꯛ ꯇꯧꯅꯤ ꯑꯃꯨꯛ ꯉꯥꯡꯅꯤ ꯇꯧꯔꯒ ꯃꯣꯂꯣꯝꯗꯨ ꯅꯝꯗꯅ ꯇꯩꯅꯕ ꯍꯣꯠꯅꯩ